ꯀꯃꯥꯏꯅ ꯇꯧꯅꯒꯦ? ꯉꯁꯤꯗꯤ ꯂꯣꯌꯨꯝ ꯀꯧꯕ꯭ꯔꯥ ꯁꯤꯕꯤꯁꯦ? ꯁꯤꯒ ꯏꯜꯂꯒ ꯂꯥꯏ ꯊꯥꯖꯔꯛꯄꯅꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤ ꯅꯨꯃꯤꯠꯁꯦ꯫ ꯆꯍꯤ ꯂꯣꯏꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯕ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇꯕꯅ ꯃꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ꯫ ꯂꯥꯏꯞꯇ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ꯫ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯂꯥꯏꯞ ꯊꯥꯖꯔꯛꯄꯅꯦ ꯃꯌꯥꯝ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯎꯕ ꯚ꯭ꯌꯨꯁꯇꯨꯅꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐꯝꯐꯝ ꯑꯃ ꯁꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯈꯤꯕ꯫ ꯃꯌꯥꯝ ꯑꯩꯒꯤ ꯁꯛꯁꯦ ꯎꯔꯒ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯕ꯭ꯔꯣ ꯀꯃꯦꯟꯇ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ꯫ ꯂꯩꯗꯅꯀꯣ ꯃꯤꯁꯦ ꯎꯔꯒ ꯃꯥꯏ ꯃꯥꯏꯊꯣꯡꯁꯦ ꯌꯥꯝꯅ ꯃꯀꯥ ꯂꯥꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯍꯥꯏꯕ꯫ ꯀꯩꯅꯣꯗꯨꯅ ꯀꯣꯝꯂꯥ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯄꯣꯝꯃꯤꯒ꯭ꯔꯦꯅꯦꯠ ꯍꯥꯏꯕꯗꯨꯗꯤ꯫ ꯍꯥꯏꯔꯦ ꯈꯪꯗꯦ꯫ ꯅꯪ ꯆꯥꯗ꯭ꯔꯕꯣ? ꯆꯥꯗꯔꯤ꯫ ꯀꯩ ꯆꯥꯗꯕ ꯅꯈꯨꯠꯇꯣ ꯐꯕ꯭ꯔꯥ? ꯀꯩꯗꯧꯔꯥ ꯐꯩꯌꯦ꯫ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯍꯥꯟꯅꯤ ꯍꯥꯏꯔꯝꯃꯤꯗ꯫ ꯍꯥꯝꯃꯛꯑꯕꯅꯦ꯫ ꯑꯩꯅ ꯍꯥꯏꯕ ꯇꯧꯔꯛꯎꯆꯣ ꯃꯃꯥꯗ ꯍꯥꯏꯔꯒ꯫ ꯀꯩꯅꯣ? ꯄꯣꯃꯤꯒ꯭ꯔꯦꯅꯦꯠ ꯍꯥꯏꯕꯗꯣ꯫ ꯑꯃꯈꯛ ꯄꯤꯔꯛꯎꯗꯅ꯫ ꯁꯦ ꯆꯥꯔꯣ ꯐꯝꯁꯤ ꯆꯪꯉꯣ ꯄ꯭ꯂꯤꯁ ꯀꯥꯏ꯫ ꯅꯅꯥꯎ ꯃꯃꯥꯗ ꯍꯥꯏꯔꯒ ꯄꯨꯔꯛꯑꯣ ꯑꯗꯨꯗꯣ ꯈꯛꯇꯪ ꯆꯥꯁꯤ ꯆꯥꯛ ꯇꯣꯛꯄꯒꯤ꯫ ꯏꯃꯥꯏꯄꯦꯝꯃ ꯃꯍꯤꯒꯗꯣ꯫ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯒꯦ ꯃꯌꯥꯝꯒ꯫ ꯑꯩꯁꯦ ꯀꯣꯛ ꯁꯥꯃꯟꯈꯤꯗꯅ ꯊꯥꯎ ꯉꯥꯛꯇ ꯇꯩꯁꯜꯂꯒꯀꯣ ꯂꯋꯥꯏꯒꯁꯦ ꯑꯝꯇ ꯁꯝꯍꯧꯗ꯭ꯔꯦ ꯀꯣꯛ ꯁꯥꯃꯟꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯇ ꯂꯣꯏꯈ꯭ꯔꯗꯤꯀꯣ ꯃꯌꯥꯝ ꯑꯩ ꯏꯁꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯥꯗ ꯈꯣꯛꯂꯛꯑꯣ꯫ ꯍꯥ ꯀꯅꯥꯅꯣ ꯇꯣꯝꯕꯔꯣ ꯀꯅꯥ? ꯃꯥ ꯑꯩ ꯈꯤꯇꯪꯒ ꯄꯤꯔꯛꯑꯣ꯫ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯏꯅꯣ ꯃꯥ ꯄꯠꯂꯥꯎ ꯐꯛꯎ ꯀꯩꯅꯣ ꯇꯧꯔꯒ ꯃꯅꯤꯡꯒꯤꯗꯨ ꯁꯣꯏꯗꯠꯂꯒ꯫ ꯁꯨꯃꯥꯏꯅ꯫ ꯑꯦ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯄ ꯀꯩꯗꯧꯗꯣꯏꯕ? ꯅꯪ ꯍꯩꯇꯦ ꯑꯁ ꯂꯣꯏꯔꯦꯅꯦ ꯂꯣꯏꯅ ꯑꯁ꯫ ꯑꯩ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯇꯩ ꯅꯣꯏꯅꯤ ꯆꯥꯃꯤꯟꯅꯔꯣ ꯆꯣ꯫ ꯃꯃꯥ ꯑꯩ ꯂꯥꯏꯞ ꯊꯥꯔꯤꯅꯦ꯫ ꯈꯤꯇꯪꯈꯛ ꯈꯤꯇꯪ ꯃꯇꯦꯛ ꯑꯃ ꯀꯥꯞꯄꯤꯔꯣ꯫
Ai là sai gì? Đây là phải làm gì? ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯃꯌꯥꯝꯒ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝꯅ ꯂꯥꯏꯚ ꯌꯦꯡꯕꯤꯔꯒ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏ ꯃꯆꯦꯗ ꯌꯦꯟꯕꯤꯎꯔꯣ ꯑꯉꯥꯡꯁꯤꯡꯗ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯛꯄꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯝꯖꯔꯒꯦ ꯐꯣꯟꯁꯦ ꯂꯩꯕꯅꯤ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥ ꯂꯣꯏꯕꯒꯅꯤ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯃꯥꯏ ꯃꯤꯠꯀꯁꯦ ꯕꯪ ꯕꯪ ꯂꯥꯎꯔ ꯉꯔꯥꯡꯗꯒꯤ ꯁꯥꯎꯅꯤꯡꯗꯅ ꯇꯞꯇꯥꯏ ꯀꯩꯁꯜꯂꯒ ꯂꯥꯏꯚ ꯊꯥꯔꯛꯏꯅꯦ ꯃꯤꯅ ꯑꯉꯥꯎꯕꯅꯦ ꯍꯥꯏꯒꯦ ꯍꯥꯏꯔꯁꯅꯨꯅ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯂꯥꯏꯚ ꯊꯥꯏ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯁꯅꯨꯅ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯉꯩꯗ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯕꯤꯔꯗꯤ ꯌꯥꯝꯅ ꯊꯥꯒꯠꯆꯒꯅꯤ ꯃꯌꯥꯝ ꯀꯃꯦꯟ ꯐꯖꯅ ꯄꯤꯔꯛꯑꯗꯤ ꯑꯩ ꯋꯥꯔꯤ ꯃꯈꯥ ꯑꯗꯨꯝ ꯇꯥꯖꯔꯛꯀꯦ ꯀꯃꯦꯟ ꯄꯤꯗꯗꯤ ꯋꯥꯔꯤ ꯃꯈꯥ ꯂꯤꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯍꯣꯏ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯃꯔꯣꯏꯀꯣ ꯍꯥꯏꯕꯗꯤ ꯑꯋꯥꯕ ꯀꯩꯁꯨ ꯃꯥꯏꯌꯣꯛꯅꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯏꯃꯥ ꯏꯄꯥꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁ ꯊꯤꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯂꯩꯔꯝꯃꯣꯏꯕꯀꯣ ꯑꯗꯨꯒ ꯈꯔ ꯅꯪꯖꯕ ꯂꯥꯏꯔꯤꯛꯇꯤ ꯇꯝꯍꯟꯖꯅꯤꯡꯕ ꯃꯆꯥꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯑꯃ ꯂꯩꯗꯅꯀꯣ ꯁꯔꯀꯥꯔ ꯁ꯭ꯀꯨꯜ ꯇꯝꯍꯜꯂꯒꯗꯤ ꯃꯤꯗꯣ ꯑꯋꯥꯕ ꯏꯃꯨꯡꯒꯤ ꯑꯅꯝꯕꯅ ꯁꯔꯀꯥꯔꯗ ꯇꯝꯍꯜꯂꯤ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯄꯥꯏꯕꯅ ꯀꯩꯅꯣ ꯇꯝꯍꯜꯂꯤ ꯍꯥꯏꯕꯒꯤ ꯁꯦꯟꯁ ꯑꯃꯈꯛ ꯑꯩꯈꯣꯏꯗꯁꯨ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤꯅꯦꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯀꯥꯟꯗ ꯑꯩꯈꯣꯏ ꯎꯖꯔꯛꯄꯗ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯤ ꯃꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯍꯟꯖꯅꯤꯡꯕꯅꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯇꯝꯍꯟꯕ ꯍꯥꯏꯁꯦ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯆꯪꯉꯤꯗꯅꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯪꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯆꯪꯉꯤꯗꯅ ꯑꯗꯨꯅ ꯀꯌꯥꯝ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯏꯃꯥ ꯏꯄꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯃꯇꯝꯗ ꯄꯩꯁా ꯂꯩꯇꯕꯒꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯁꯦ ꯑꯗꯨꯝ ꯀꯅꯥ ꯀꯅꯥ ꯐꯤꯁ ꯊꯤꯗ꯭ꯔꯤꯒꯦ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏ ꯃꯃꯥꯡꯒꯤ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯤꯁ ꯊꯤꯗꯕꯩ ꯃꯃꯥꯡꯗ ꯀꯧꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯦꯞꯄꯛꯄ ꯁꯥꯇ꯭ꯔꯅꯦꯕꯀꯣ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅꯗꯤ ꯍꯩꯖꯔꯛꯇꯦ ꯇꯪꯈꯥꯏ ꯋꯥꯏ ꯍꯥꯏꯗꯤ ꯌꯥꯝ ꯍꯩꯕ ꯃꯤꯁꯨ ꯅꯠꯇꯕ ꯌꯥꯝ ꯍꯩꯇꯕꯁꯨ ꯅꯠꯇꯕ ꯌꯥꯝ ꯄꯪꯕꯁꯨ ꯅꯠꯇꯕ ꯃꯔꯛ ꯁꯔꯛꯀꯤ ꯃꯤꯅꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯐꯤꯁ ꯊꯤꯗ꯭ꯔꯤꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯧꯊꯣꯛꯄꯗ ꯌꯥꯎꯕ ꯃꯤꯅꯦꯕ ꯑꯩꯈꯣꯏꯁꯨ ꯑꯦꯛꯖꯥꯝ ꯑꯃꯠꯇꯗ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯁꯤ ꯐꯤꯁ ꯊꯤꯈ꯭ꯔꯦ ꯅꯪ ꯂꯦꯞꯄꯔꯣꯏ ꯀꯧꯊꯣꯛꯄꯗ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨ ꯂꯩꯇꯦꯕ ꯑꯅꯝꯕꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯂꯦꯞꯄꯒꯤ ꯁꯔꯨꯛ ꯑꯗꯨꯝ ꯑꯣꯏꯔ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯛꯄ ꯍꯥꯏꯗꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯆꯦꯜꯂꯒ ꯑꯩꯈꯣꯏꯅꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯩꯁꯨꯝ ꯋꯥꯏ ꯍꯥꯏꯖꯔꯒꯁꯨ ꯌꯥꯝꯅ ꯋꯥꯕ ꯑꯣꯏꯅ ꯎꯗꯕꯗꯣ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯋꯥꯕ ꯈꯔ ꯊꯦꯡꯅꯔꯀꯥꯟꯗ ꯑꯃꯨꯛ ꯈꯪꯉꯦꯕ ꯀꯌꯥꯝ ꯌꯥꯝ ꯋꯥꯏ ꯀꯌꯥꯝ ꯌꯥꯝ ꯀꯣꯛ ꯁꯥꯏ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯅꯣꯛꯅꯤꯡꯗꯦ ꯑꯗꯨꯝ ꯃꯤꯠꯇꯩ ꯄꯤ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯌꯦꯕ ꯀꯞꯅꯤꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯊꯋꯥꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯁꯨ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯅꯨꯡꯉꯥꯏꯃꯟꯗꯕ ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯦ ꯃꯌꯥꯝ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯕꯨ ꯂꯣꯏꯈ꯭ꯔꯗꯤ ꯑꯩ ꯐꯖꯅ ꯏꯁꯥꯁꯦ ꯆꯅꯤꯡ ꯇꯥꯅ ꯂꯩꯔꯅꯤ ꯁꯤ ꯅꯨꯃꯤꯠꯁꯦ ꯂꯣꯏꯈꯤꯕꯁꯤꯅꯦ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ
2023ꯁꯦ ꯑꯩ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯂꯁꯇ ꯑꯃꯨꯛ ꯀꯩꯅꯣ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯂꯩꯔꯕꯅꯤꯅ ꯂꯣꯏꯅ ꯋꯥꯅꯔꯦ, ꯋꯥꯕꯩ ꯃꯊꯛꯇ ꯑꯃꯨꯛ ꯄꯔꯁꯣꯅꯦꯜꯂꯤꯁꯨ ꯂꯣꯏ ꯋꯥꯅꯔꯦ, ꯁꯦꯟ ꯅꯨꯡ ꯊꯣꯛꯇꯕ ꯈꯣꯠꯇꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯥ ꯂꯥꯏꯞ ꯊꯥꯁꯤꯒ ꯃꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯥꯗꯕꯗꯤ ꯌꯥꯗꯦꯗꯅ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯂꯥꯏꯞꯁꯦ ꯃꯤ 9 ꯈꯛꯇꯪ ꯌꯦꯡꯕꯤꯔꯤꯀꯣ, ꯑꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯣꯔ ꯑꯦꯅꯤ ꯋꯥꯔꯤ ꯃꯇꯥꯕꯨ ꯑꯣꯏꯔꯣ ꯈꯪꯅ ꯆꯥꯟꯅꯕꯕꯨ ꯑꯣꯏꯔꯣ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯅꯤꯗꯕ ꯅꯠꯇꯦ, ꯅꯤꯀꯣ ꯃꯇꯦꯡ ꯐꯪꯕꯁꯨ ꯌꯥꯎꯋꯤ ꯐꯪꯗꯕꯁꯨ ꯌꯥꯎꯋꯤ꯫ ꯑꯗꯣ ꯃꯤꯅ ꯃꯇꯦꯡ ꯄꯤꯔꯛꯇ꯭ꯔꯦꯅ ꯁꯥꯎꯕꯁꯨ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ, ꯍꯣꯏ ꯃꯌꯥꯝ ꯇꯧꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯑꯩꯅ ꯈꯪꯖꯕꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤ, ꯃꯌꯥꯝꯁꯨ ꯅꯤꯀꯥꯟꯗ ꯐꯪꯗꯕꯁꯨ ꯍꯣꯏ ꯌꯥꯎꯕꯅꯦ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯋꯥꯕ ꯇꯥꯔꯛꯄ ꯀꯥꯟꯗ ꯃꯇꯦꯡ ꯅꯤꯕꯗ ꯐꯪꯗꯕꯁꯨ ꯌꯥꯎꯋꯤ, ꯑꯗꯩꯗꯤ ꯑꯩꯉꯣꯟꯗ ꯃꯤꯅ ꯍꯥꯏꯔꯛꯄꯗꯁꯨ ꯑꯩ ꯄꯤꯕ ꯉꯝꯗꯕꯁꯨ ꯌꯥꯎꯋꯤ, ꯉꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯀꯣ꯫ ꯑꯗꯣ ꯃꯌꯥꯝꯁꯨ ꯋꯥꯔꯧꯕꯤꯔꯨꯅꯨ, ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯉꯁꯤ ꯃꯥꯅ ꯄꯥꯡꯉꯛꯇ꯭ꯔꯦ ꯍꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤ ꯂꯩꯇꯕ ꯅꯠꯇꯦ, ꯂꯣꯏꯈꯤꯕ ꯅꯠꯇꯦ꯫ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯅꯣꯡꯃ ꯅꯣꯡꯃ ꯁꯥꯡꯊꯔꯤꯉꯩ ꯅꯣꯡꯃ ꯅꯣꯡꯃ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ, ꯑꯗꯨꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯦꯟꯒꯠꯂꯛꯏꯕ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯛꯄ, ꯌꯦꯡꯊꯤꯕ, ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯑꯣꯔ ꯅꯨꯡꯁꯤꯕ ꯃꯌꯥꯝ, ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏꯉꯩ ꯅꯨꯡꯁꯤꯗꯕꯁꯨ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯦꯕ, ꯑꯗꯨꯒ ꯑꯋꯥꯕ ꯂꯥꯛꯏꯉꯩꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯂꯝꯕꯤꯁꯨ ꯑꯗꯨꯝ ꯅꯛꯁꯜꯂꯛꯏꯅꯦ ꯃꯌꯥꯝ꯫ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯄꯣꯖꯤꯇꯤꯞꯇ ꯈꯟꯗꯣꯛꯄꯤꯔꯒ, ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯅꯌꯥꯝ ꯂꯩꯔꯁꯨ ꯑꯗꯨꯝ ꯑꯩ ꯉꯁꯤ ꯋꯥꯔꯤꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯨ ꯃꯌꯥꯝ꯫ ꯋꯥꯈꯜꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯂꯣꯏꯔꯗꯤ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤ꯫ ꯇ꯭ꯋꯦꯟꯇꯤ ꯃꯤꯅꯤꯠꯇꯪ ꯂꯥꯏꯞ ꯊꯥꯖꯒꯦ ꯃꯌꯥꯝ, ꯂꯥꯏꯞ ꯌꯦꯡꯕꯤꯔꯤꯕ ꯁꯤꯡꯅ ꯂꯥꯏꯞ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ꯫ ꯑꯗꯣꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯨ ꯃꯌꯥꯝ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯤꯅ ꯀꯌꯥꯝ ꯌꯥꯝ ꯁꯣꯛꯍꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯂꯣꯏꯅ ꯍꯛꯆꯥꯡ ꯀꯌꯥ ꯄꯨꯝꯅꯃꯛ ꯁꯣꯛꯍꯜꯂꯦ ꯍꯥꯏꯇꯥꯔꯦ꯫ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯅꯣꯛꯅꯤꯡꯉꯔꯣꯏ, ꯆꯥꯅꯤꯡꯉꯔꯣꯏ, ꯊꯛꯅꯤꯡꯉꯔꯣꯏ, ꯆꯥꯅꯤꯡ ꯊꯛꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯅꯤ, ꯆꯥꯛꯈꯥꯎ ꯁꯣꯛꯂꯛꯄꯁꯨ ꯌꯥꯏꯀꯣ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ꯫ ꯂꯥꯏꯞ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ, 20 ꯃꯤꯅꯤꯠ ꯈꯛꯇꯪ ꯂꯥꯏꯞ ꯊꯥꯖꯒꯦ꯫ ꯍꯧꯖꯤꯛ 14 ꯃꯤꯅꯠꯀ 25 ꯁꯦꯀꯦꯟ ꯆꯠꯂꯦ, 27 ꯆꯠꯂꯦ꯫ ꯑꯣꯟꯂꯤ 20 ꯃꯤꯅꯤꯠꯇꯪ ꯂꯥꯏꯞ ꯊꯥꯖꯒꯦ ꯃꯌꯥꯝ, ꯃꯤ ꯑꯃꯇꯪꯅ ꯌꯦꯡꯕꯤꯔꯁꯨ ꯂꯥꯏꯞ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ꯫ ꯂꯥꯏꯞ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ꯫
ꯌꯨꯝꯗꯅꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗ ꯂꯥꯏꯔꯤꯛ ꯉꯥꯛꯇꯪ ꯊꯥꯔꯝꯕ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯤꯡꯗꯅꯦ ꯂꯩꯔꯤꯁꯦ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯉꯗꯤ ꯑꯩꯈꯣꯏ ꯁꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯩ ꯐꯝꯃꯤꯁꯦ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯅꯝꯅꯕꯩ ꯊꯑꯣꯏꯅ ꯁꯥꯍꯜꯂꯤꯅꯦ ꯑꯩꯈꯣꯏ ꯄꯥꯗ ꯁꯥꯕꯤꯔꯤꯅꯤ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯩꯅꯣ ꯌꯥꯝ ꯍꯥꯎꯅꯁꯨ ꯆꯥꯔꯤꯅꯦ ꯁꯤꯅꯤꯗ ꯀꯐꯣꯏꯅꯤꯗ ꯑꯗꯨꯝ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯂꯥꯊꯂꯛꯅ ꯑꯗꯨꯝ ꯆꯥꯔꯝꯕꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯆꯤꯟ ꯂꯦꯞꯄꯗꯤ ꯍꯛꯆꯥꯡ ꯁꯣꯛꯀꯅꯦꯅ ꯆꯤꯟꯗꯣ ꯄꯣꯠ ꯆꯥꯁꯤꯟꯕꯅꯤꯗ ꯑꯩꯒꯤ ꯐꯤꯁꯤꯕꯨ ꯌꯥꯝ ꯊꯤꯔꯕꯣ ꯄꯛꯇ꯭ꯔꯕ ꯃꯌꯥꯝ ꯁꯤꯁꯦ ꯗꯦꯁꯥꯝꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯗꯔꯣ ꯅꯠꯇꯦ ꯅ꯭ꯌꯨ ꯌꯔꯒꯤꯗꯔ ꯑꯃꯈꯛ ꯒꯤꯐ ꯄꯤꯕꯗꯔ ꯀꯩꯅꯣꯝꯈꯛꯇ ꯗꯦꯁꯥꯝꯒꯤꯀꯣ ꯗꯩ ꯄꯤꯔꯛꯈꯤꯕꯅꯦ ꯁꯤꯒꯤ ꯐꯤꯁꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯄꯤꯔꯛꯑꯒ ꯁꯤꯖꯤꯟꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯑꯗꯨꯝ ꯌꯥꯎꯍꯟꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯐꯖꯩꯌꯦꯕ ꯁꯤ ꯐꯤꯁꯦ ꯌꯥꯝꯅ ꯑꯩꯒꯤꯁꯦ ꯒ꯭ꯔꯤꯟꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯄꯅꯦ ꯃꯥꯒꯤ ꯐꯤꯁꯦ ꯏꯜꯂꯒꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯒꯤꯐ ꯄꯤꯔꯛꯑꯕꯅꯤꯅ ꯏꯟꯊꯣꯛꯇ꯭ꯔꯒꯗꯤ ꯀꯥꯟꯅꯗꯦꯗꯅ ꯂꯥꯏꯚ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯃꯌꯥꯝꯗꯤ ꯀꯃꯦꯟ ꯌꯥꯝ ꯇꯧꯅꯔꯛꯇꯦ ꯄꯛꯆꯩꯌꯦ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯆꯤꯆꯦ ꯅꯣꯏ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯉꯁꯨꯀꯣ ꯍꯥꯏꯔꯗꯤ ꯃꯤ ꯑꯍꯨꯝꯒꯨꯝꯕ ꯄꯨꯟꯕꯩꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯃꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯆꯥꯕꯩ ꯊꯝꯕ ꯑꯅꯤ ꯃꯔꯤꯒꯨꯝꯕꯗꯤ ꯌꯥꯗꯧ ꯃꯥꯜꯂꯦ ꯇꯦꯕꯜ ꯆꯤꯌꯔ ꯑꯃ ꯃꯈꯥ ꯊꯥꯔꯒ ꯃꯤ ꯃꯔꯤꯒꯨꯝꯕ ꯊꯝꯃꯒ ꯆꯥꯕꯩꯗꯤ ꯌꯥꯅꯤ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠ ꯄꯨꯔꯒ ꯃꯤ ꯃꯔꯤꯒꯨꯝꯕ ꯄꯨꯟꯕꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯈꯣꯏꯁꯦ ꯃꯤ ꯌꯥꯝꯃꯗꯤ ꯌꯥꯔꯣꯏ ꯄꯤꯛꯑꯦ ꯃꯤ ꯌꯥꯝꯕꯩ ꯅꯠꯇꯦꯕ 20 minute ꯐꯥꯗꯣꯔꯦ ꯃꯌꯥꯝ ꯍꯥ ꯆꯤꯆꯦꯒꯤꯅꯦ ꯆꯤꯆꯦꯒꯤꯅꯦꯕ ꯐꯗ꯭ꯔꯣꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯠꯅꯔꯕꯅꯦ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤ ꯑꯅꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯀꯣ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯚꯤꯌꯨꯋꯔꯁꯤꯡ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯥꯛꯂꯤꯕ ꯆꯍꯤꯁꯤꯗꯒꯤ 2024ꯗꯒꯤꯗꯤ 2023ꯗ ꯋꯥꯔꯤꯕ ꯑꯩꯅ ꯋꯥꯔꯤꯕ ꯑꯣꯔ ꯃꯌꯥꯝꯅ ꯋꯥꯔꯤꯕ ꯁꯨꯃꯥꯏꯅ ꯋꯥꯗꯕ ꯀꯩꯅꯣ ꯑꯣ ꯑꯩ ꯌꯦꯡꯍꯜꯂꯒꯦ ꯋꯥꯔꯤꯕꯁꯤꯡꯁꯦ ꯃꯌꯥꯝ ꯂꯣꯏꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯗꯨꯒ
ꯑꯐꯕ ꯂꯣꯏꯅꯃꯛ ꯑꯣꯏꯔꯁꯅꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯔꯒꯦ ꯃꯌꯥꯝ ꯀꯃꯦꯟꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯌꯨ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯕꯅ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯑꯐꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯑꯗꯣ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯂꯥꯏꯔꯤꯛ ꯊꯥꯔꯛꯄꯗꯨꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯍꯌꯦꯡꯗꯩꯗꯤ ꯀꯩ ꯅ꯭ꯌꯨ ꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯕꯨꯗꯤ ꯅ꯭ꯌꯨ ꯌꯔ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅꯗꯤ ꯅ꯭ꯌꯨ ꯌꯔ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯀꯃꯟ ꯑꯣꯏꯅ ꯂꯧꯖꯔꯒ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯇꯧꯗꯧꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞ ꯄ꯭ꯂꯁ ꯏꯁꯥ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ Ngatan kami gino.